ngasi phongkhiba tongan manipuri siphongsingi maroibi ipausing myamna thamjagi anbada mi hatpada senaba assamgi sinmi mari tamil nadu gi police na phare tamil nadu gi tiruchirappalli district ki manung janba manikandam area masagi sei kuntragom doiru suraba nupa ama phuduna hatpada senaba sinmi ahum police na phare ri police ki report matungina pharaba miyoi mari edu assam dagi ngaktani makhoi mari mapum sida sinmi oina leibani pharaba miyoi mari edudi A. Fazil Haq say kuntraga taruk A. Rasidul Rahman say kungani thoi M. Soshildul Sheikh say kungani thoi amasum Y. Musful Haq say kungani pani aduga laikhidraba miyoi sigi mamingna K. Chakrabarti kawi Mark Tamil Nadu gi Bandayar istutekini Thoudok si haukiba thangsa numita thokiba Thoudok ni victim oiriba miyoi sina sinmi mari asina thabak suriba sawmill asida sanglaktuna sawmill mapu P. Derendergi mobile huran na bhonari ngai sinmi singa sina thengna khibani madura sinmi singa duna victim sibu phana tanaki adubu phabagam khidi pung khara leraga gatra barthi amu somil adu halaki adubu Thoudok sida senari ba miyoi mari asina wang pang tawbi mutta makpu phaduna u pambi amada pullaga phukhi amasum sinmi mari aduna makpu phuraba matung thadokpagi mahuta ahing supa ma punduna thamki nongalaga sinmi singa duna mafam adu am lakpu matamda Chakrabarti scene lerama thena khibane hari victim asi engineering graduate amani hanisu pausna makhatana phongdorakli atopa paomna India na attack toraklabadi lan soknagani haina Pakistan gi anauba sipna warning tokre karigumba Pakistan attack torak pathoklabadi Leibak gi armed forces na aikoi gi ima Leibak ku defend tawuduna tana yeknabaga mayong yaduna leizabi phudok tuna lanthengna haina nauna appoint tokiba Pakistan gi army chief general Asim Munir na phongdokre general Munir na wapamasi thangjanumita line of control LOC gi rakasitri sector gi manung sanba frontlines area sing da leidiba troops sing ahan boy ni yingsin khibada phongdokhibani magna haki handakta Gilgit battalions amasum Jammu and Kashmir gi matangda Indian leadership na Thoudok masa khangdabagi matau sienmu wapum kya phongdorakle aihakna yamna mek sing hai Pakistan gi armed forces na aikoi gi ima Leibak ki lamsing amata sitadana yeknabagi akan aring singwigi thawung sing dagi ngak thoknaba sem saba landarakpu matamda akan balan soknana ba sem sari hainasu magna makhatana su phongdoki ku sathaganba Leibak sigi army chief oina thangna sei ongi tam ani pairaklaba matung general Qamar Javed thabaktagi patharaba matung November 13 da generals Munir na ma ki mut sinkibani security amasum foreign police gi wapam singda Leibak si military ni ithil sauna pidunu lakli frontlines area singi khongthang adu chief of army staff generals Munirbu LOC paringda leiriba khwaidigi noba pibam sing amasum army information gi operational productional gi matangda brief toki general Munirna officer sing amasum lanimi singda interact tauki amasum challenge kya gi marakta kathokpa loinana mathaudang sing pangthokpa madi matam supada mayuknana ba sem saduna leibagi damakta general Munir na makhoiba thakathi interaction aduda mahakna handakta Indian official singna Jammu and Kashmir amasum Gilgit battalion gi maramna phongdokhibu wafum singi matangna su pankhibani Sherana ba miyenga loinana akan aring singduna aranba thawung sing satharaklabadi matam supada akhang kalaba Leibak miyamna sagotuna leiriba aikoi gi armed forces ki matik mayai pumba mayuknagani hanisu magna warning tokhi LOC da thungkhibada army chief Munirbu corps commander Rawalpindi Lieutenant General Sahid MTS na okhi Kashmir issue amasum Pakistan sinduna satharakhiba cross border terrorism ga mari lenana India amasum Pakistan gi mari matam sangna soktuna lakli India na Constitution ki Article 370 satna hankhidaba loinana JNK gi special status revoke tawdun status sibu union territory ani othokhibadagi Leibak ani gi mari hena sokshilakibani hairi hensu pausna makhatana phongdorakli makasa tarafoina to pawman aikoina ngakpi bidi ngamgani aduga kawbadi ngamloi Nagaland gi khunjasing Semagi mamang ngasigi numit asida mi taraga marigi punsi khanguthakta pikhamnakhibagi Thoudok adu aikoina ngakpi bidi ngamgani aduga kawbadi ngamloi haina Nagaland gi voting village ki khunjasing phongdokre Nagaland gi piklaba khungwang amada mamang sei gi December 3 da army operation amada masak onabani haba Thoudok amada mi taraga marigi punsi loki Thoudok adu Nagaland gi miyamna adumak ningsingduna leireki Thoudok adu gi saina ngasi phawba leiri
Leibak thiba Thoudok do aikoina ngakpi bidi ngamgani aduga kaukthokpadi ngamloi haina otingi community leader Khitwang konjakna paugi agency sidaki awang nongpoki state asigi mon district ki otingi miyamna Thoudok thokiba sahi ama pharakpaga loinana laikhidraba mi taraga mari dugi ningsing khubam ama thamlaga neki mamang sahi ki December marida call minor taru thabak surur halakpada oting kungang security forces satakibi ambush ta laikhidre adu atai tari aduna nongmai iguli na panduna army attack yauduna lairaba laborer sing haksang adu ubura khoi saung narabu khunja singna mohoi mukna bada nongmai na kapthorakpada panduna laikhidabani mukna badura security personnel amasu sikhi aduga misa mamana mathang numita mon town Assam Rifles game da mob attack tobuda laikhidabani aikoina Thoudok thokpa madu ningtina sengdokhle amasum napi amadi atopa pambi akangba adu mai thadokle aikoina mafam aduna makhoigidamak ningsing khubam ama sana na bohnari amasum aikoina amuba phiral sing pahalagani amasum banner sing thetgani hanisu konjakna haiki hanisu pausna makhatana phongdorakle makasa tharakpoina to papaw manamo militant singna rocket attack thorakpadagi Israeli warplane na Gaza strip ta bombing dokre West Bank ki iranga mari lainaba Thoudok oina Gaza strip ta base towa Palestinian terrorist singna kha Israel da rocket ama kapsilakpadagi Israeli warplane singna Gaza strip military site kya bombing tokhrari Israeli military na phongdokhibagi matungina airstrike aduda Hamas militant group ki gurung da leiba khulai puthokpa mapam ama target tokhi amasum warplane singna kan attack tawringai digi border area makhatna rocket kya kapsilakhi hari ngrang nubidang kapsilakhi ba amasum Gaza Israel shamboli manakta ahang mom phamna takiba rocket adu karama group na tawbono haiba khangdri haukiba August thad Israeli forces amasum Gaza da base tawa Iran support tawa Islamic jihad ki marakta numit humni lan soknabigi Thoudok dugi matungdagi ngasi phawbadi border area si tumina lerakani Israel na Palestine sing da thabak sujanabigi permit lising kya piba maramna English ngani ga taretagi nampuda Gaza sasan pasinduna lakliba Hamas militant group amasum atai faction singna Israel gi mayok attack tawbigi thabak leptana lakhibani ngarang numidang rocket ama kapsilakhiba do handak West Bank hingsa gi Thoudok kya thokiba aduga mari leinaram gani haina thazari group amatana claim tawu leitrabasu Israel gi police oina Gaza dagi attack torakpa khuding da Hamas ta tainari amasum Israel na air strike tawkiba do Hamas ki force hemgatpa ngamdabana ni hainasu Israeli army na ki sei sida Israel amasum Palestinian singi marakta khuthokna bada Palestinian samagani phugi matakta sikre Israeli army na di makhoi ayama terrorist ngaktani haidi adobu Israeli army da nungna thomduna protest tawkiba na ha singsu Israeli forces ki action da sikiba singi marakta yawri hanisu pausna makhatana phongdorakli hausiga inadi myam pau kisu matang se lusinjar ge amasum myam pun anobab dir ngaminasi